पेट्रोल लीटर द लुपा चामगा यांखै नहान नुमित निनी खोंगसत इम्फाल लाखिबा प्रेसिडेंट द्रौपदी मुर्मू की खोंगसत की मांगोइनना नहान अहोब पुंगजा अमदगी हौरदुना महागना स्टेट असिद लैरिङै फावबा कोरकोम अमसुंग NRF न बॉयकॉट तौबगा लोइनना जनरल स्ट्राइक अमसुंग टोटल शटडाउन की खोंगजंग संगसिनखिबना मरम ओइरदुना तंपाकी डिस्ट्रिक्ट सिंग द लैबा ऑयल पंप सिंग थोंगलोन खिबदगे मियामना ब्लैक द पेट्रोल लीटर अमद लुपा चामगा यांखै पीदुना लैनखै ngasisu petroleum dealers fraternity की मांगजौनना लाउथोकिबगी मतुंगिना ngasi oina tampaki district sing amasung masigi periphery da laiba oil pump sing thonglon gane hari khongjang asi thasigi tarukta imphal east ki koirengai lambi ki laikol da laiba MS ibudau pakhangba filling station ge toilet ta aiba serol amagaloinana hand grenade ama thamjilamduna ki hankhang halamba thodokpu yaning da phongdokladuna sangsin gadabani hari khongjang asi gidamak ngarang dagi hauna oil pump sing ge sangfam da banner na singba thetuna thong hanglo hana phongdokpa hauna khre hari Manipur da singtam haiba laite aikhoi Manipuri ni haina sarto komna phongdorakhre Manipur da singtam haiba khaidoknaba laite aikhoi Manipuri ni Manipur gi yaifanaba aikhoi amata oina hona se nupi lal gi thodokta ima singna utkhiba thona lingjal ngasigi ima singda sen se haina sarto kom secretary KTOB na phongdokhre wafama singara UMO MW app amsung MKNM na Fox के मिजेंग मखाद सिंधुना मयांग इम्फाल थाना वांगलेकाई दलेबा एंड टॉमसो हायर सेकेंडरी स्कूल ग्राउंड पांगथोकिबा मरफुगा तरुक सुबा नुपिलाल निंगसिंग नुमित के थौरम द फोंगदोखिबने अमरम द थौरम अदुगा मरि लेनाना UMO के प्रेसिडेंट मोरांग थेम सरोजिनी लेमना फोंगदोखिबदा अहानबा नुपिलाल 1904 ना तांका अमने अदुगा अनिसुबा नुपिलाल 1939 ना तांका अमने अनि असि पुना पांगथोकप याब्रा हाबगे खनानबा सेमिनार अमसु पांगथोकनबा होनरे मसिका लोइना नुपिलाल के थौदो असिदा kana yaukhiba yaudaba haibatusu marek sumna nainaduna record oina thamhoba mathau tai numit asina lakpada lamdam asigi nupi oibising matamdugi imasing da sen khiba thauna lingjel wakhalon adu senba oirasanu hana phongdokhe thauramadu da kangamba mani president Manipur kaichal nupi marup ta khelambam demona president Manipur women federation Dr. Khulakhwam Rukia assistant professor Lelong Haurebi college RK Asalata president Fox women wing Kumabam Jibanmala GPW SRPO Julia Singlai executive member CCRR Lodembam Sasirani advisor upon Manipur Mama Asem Memsa BP Apunba Nupiluk Maya Infat Palmai Sanalu Kabuini BP Kabu Women Organization Amasung Waikom Asalata President WMO Su Sarugya Kheri National President JP Nadana Kauba BJP MLA Singi meeting da Kuki MLA Taretsu Sarugya Gadori Hari MLA Ayamba ngasi Delhi da Poisina Gadori Haukiba Sahi asigi February mapan da Nong Thombam Biren Chief Minister Phamdagi resign hek taukibaga ikan Canada na February mapan dagi Manipur Assembly animated suspension thamkibaga loinana President rule gi lengak matang kuina thamduna lakhiba du haujukti President rule gi lengak lauthoklaga BJP gi chungsenaba popular government ama laihanna honarak की अचौबा ममी अमा ताबा होरकले हिरामसिगा मरी लेना बीजेपी के नेशनल प्रेसिडेंट जेपी नड्डा थासगी तरामरीदा बीजेपी के नेशनल ऑफिस कौबा मिफम अमदा स्टेट असगी लेरिबा कुकी की MLA तरेत जाउना बीजेपी के MLA कुंथ्रागनि थोइमक सरुक यागदौरे प्रेस न फंगबा पाउगी सोर्स अमना हाई बीजेपी के नेशनल प्रेसिडेंट जेपी नड्डा कौरिबा मिफम असे मरोइना बीजेपी के MLA सिंगी मनुंगदा मतंग कुइनदगी लेरक्लबा कन्फ्लिक्ट अदु लोइसिनबा होनबगा लोइनना अनौबा लेंगा अमा सेमनबा थौरांग तौरक Masida Haukiba 2023 की May 3 dagi Manipur da tholakliba Kuki amadi Maitai anigi conflict asina maram oiraga sokna samnaba yadaduna lakliba Kuki MLA Teresu saruk yahanbaga loinana apunba mifam ama pangthoknaba sem sabane hadiba mifam adu da BJP MLA singi manungda yanadaduna lairiba khudimak yahannabagi khongthang ahanbo oina lokhalakpaga loinana masing matung tarakpada BJP legislature party ki lusingba ama BJP MLA singi marakta khallaga अनौब लेंगा अमा सेमनबा थौरांग तौबने अदुबु कनाबु बीजेपी लेजिस्लेचर पार्टी की लुसिंगबो ओइनी हापकदगे हाबदुदि खंगबा गमद्रे अनौब लेंगा अमा सेमनबगी दमक थौरांग तौबगा मरि लेनना थासगी तरामरि द बीजेपी नेशनल पार्टी की प्रेसिडेंट जेपी नड्डा कौरिबा मिफमसे यावनबगी दमक हानगी चीफ मिनिस्टर एन बिरेन थोंजु एसगी MLA बिस्वाजित यावना मणिपुर द लेहौरिबा बीजेपी के MLA खुदिमक ngasi न्यू दिल्ली की दमक इम्फाल थादोखरगनि हाइरे पनबा याबदि हौकिबा नुमित खरनिगी ममांगदगी बीजेपी के
MLA kaya ama Delhi station tawduna laikhrabane handak BJP ki national president na Manipur da lairiba BJP ki MLA singi oiba mifam ama kaurakliba se hek loibaga challiba December thasigi manungda anauba lengak laklagani habigi thajaba sauna lairibani atopa press na phangba pawgi source amagi matungina 2017 da BJP ki biren na lusingba chungsinaba lenga ama laikhiba matam atuda BJP legislature singi manungda kanabu party ki leader oina khankadagi habigi matangda asauba watho ama oiraga lakhi biren na lusingba anirak suba BJP ki lenga adudasu BJP legislature party ki lusingba kanabu khankadagi habigi matangda laikhai taba ngamlaktabadagi union minister Nirmala Sitaraman masamak yauna laktuna BJP ki thambal sanglen da pangthokiba mifam amada haingang SG MLA biren bu anirak suba oina party ki lusingba oina khankibadagi anirak suba tamgi oina sim minister oina wasak laukibane sahi ama phajilaglaba president role gi lenga asima khatana sangtharakpa taraga the constitution piba provision gi matongina haujik laidiba Manipur assembly ase dissolve tawbaga loinana anoba mikhal thengna daba yadabagi phibam lakpadagi tangai fadana state asida BJP amadi chungsenaba lenga klehanna bu honarakpada soknaba samnaba yadana laidiba BJP MLA singi oiba mifam December 13 da kauraga yasinana bu honarakpani haina su pausna makhatari Nupi Lalgi Ningsing Thoramda India ki President Saruk Yaduna Ikai Khumnaba Ullaba Asimuk Nungaiba Laiti Haina biren Phongdokhre British Colonial Force ki Mayokta Lamdamasigi Imasingna Ekhoi Nampu Sasan Yade Haiduna Chongthoktuna Thenglakiba Nupi Lalgi Senglaba Numit Asida Nupi Lalgi Khubamda India ki President Draupadi Murmu Lakpiduna Ikai Khumnaba Utpiduna Saruk Yaraba Asidagi Hena Nungaiba Laiti Haina Hanagi Sim Minister Nongthombam biren Phongdokhre Wafamasi Ngarang Manipur Lengakna Sinduna State ki Thakta Pangthok kiba marphuga tarurak suba Nupilal Ningsing Thoramgi Nupilal complex pangthokiba thoramda ima singi mitamda laikatuna ikai khumnaba ulluraba matung pawmisinga unabada phongdokhibane mahana makhatana hai thasgi taramari da Delhi da party ki high command Manipur gi BJP MLA sing laknaba kaurakliba ase Manipur da president role gelenga ase loisinduna Manipur miyam gi oiba popular government ama amuk hana semnana bagi khanana ba kaurakpa oiramba yai hana pawmisingna hangba wahangi pawkhumda mahana makhatana phongdokhe MLA Arun Kumar na lamnganu ani kanduna PFA da khusinakre MLA Thangjam Arun Kumar na People for Animal PFA Manipur da lamnganu ani kanduna sinarakre haina PFA gi managing trustee L Biswajit ki serol amana phongdorakle tingi haina su khangnaba lamnganu ani asi MLA gi quarter da paisilakpadagi phajinduna thamlaba matung PFA da paw piraktuna khusinakibani haide Orange Festival da Purup Punamak Saruk Yabiyo Haide Thasigi Tara Taretagi Tara Mapan Paubu Numit Humni Subna Tamenglong District Headquarter da Pangthokadaba Tara Nipalak Suba State Level Orange Festival 2025 da Purup Punamaki Mihut Singna Saruk Yabiyo Haina None District ki Longmaida Head Office Odiba Rongmai Naga Students Organization Manipur gi General Secretary Jinhui Pamai gi Seror Amana Apil Torakle Festival asida Saruk Yabal Lakadaba Miyoi Singi Satok Sin Amasung Asoi Angam Thoktanaba Thabak Sing National Highway Paring Yauna Security Force Singa Kusamnana Lokhatkani Haidi Panbaya Abdi Festival asida Saruk Yagadaba Miyoi Singi Seat Capacity Lising Mari Hena Thorang Tawbaga Loinana General Store Sani Amasung Dedicated Orange Store Sahunga Sumna Nipan Su Festival asida Saruk Yagani Haidi Aduga Komla Khwaidagi Yamna Puthokpa Singi Sangdamnaba Amasu Pangthokpaga Loinana Orange Queen Contest Pangthoktuna Masiga Winner Oiba Contestant da Lupa Lak Ama Makhai Sel gi Mana Pigani Aduga Komla Khwaidagi Yamna Puthokpa Miyoidana Lupa Lak Anigi Senpham Mana Oina Pigani Haidi December 13 फावबदा IDP सिंग मयुमदा हंजिलालु हाइबगी खोंजंग कंसिलक्ले कोकोमी की मिजेंग मखादा IDP सिंग के तोगान कमिटी सिंग अमसुंग मियामना लेंगाक मंगजौनना फोंदोखिबगी मतुंगेना गारांग नुमित तारानि थोनि चंसिलक्लबा December थासगी मनुंगदा IDP सिंग बो मसा मसागी मयुमदा हंजिल हंगदबनि हाइदुना थासगी अमदगे हौरदुना चंसिलक्किबा खोंजंग हेना कंसिलक्रे खोंजंग सिंग गारांग तारागनि थोनि सुरकपा नुमित्ता कोकोमी की कन्वेनर खुराइजम अथौबना लुसिंग बुलुप असगी थौमी सिंगना कांतो मांदब युमफम रिलिक कैम्प कांतो साबल लैमखोंग सिंगमा अमसुंग कांगसुप सिंगखोंग सत्तुना मफम सिंग असगी अहलमन अमदी इमा इबल सिंगा मिफम पांगथोक्तुना IDP सिंगबो मसागी मयुमदा हंजिलहनबगा मरी लेनाबा वाफम सिंग पुथोक्तुना खननैना ख्रै ngarang pangthokiba khananenaba mifam sing asiga iroinana
Khongjang asi haurakpadagi governor da numit khudingi demand asiga mari leinana ningsing serol sing pisinduna lakibagom ngarang su governor amadi chief secretary da IDP mari na khuyek piduna aiba serol pisin khe more dagi lanjalaki balai sangtem Bojendro Maitai M Somendro amasung L Tomba yauna IDP mari na khuyek piduna pisin kiba serol aduda wapha mapan phongdokhibaga loinana IDP singbu satliba tha sidagi makha sontha handana masa masagi yumda hanjilhanba amasung makhoida pifam thokpa tengbang sing pigani haibagi aiba timeline amasung action plan ama PBO hijakhe loinana matam koina sangna leba asigi constitution na piba fundamental rights jauna atai hak sing phanglaktriba asisu phanghanna ba chapchaba thabak sing lokhatpagi asengba warol sing miyam da khanghan biyo haike karigumba IDP singi maikai degi governor amasung chief secretary da thabakta onthorak naba khanghan liba wapam sing ase karigumba positive oiba mo ong da laktarbadi hena akanba miyamge khongjang sing lakani haba wapam so phongdoki haire panbaya abadi ngarang serol aduda nahandagi hauruduna ngarang phawba nominini gi khongsat state asida lakhiba leba asigi president na Manipur gi miyamna sahi ani makai hena phanglaktriba constitution na piba hak sing phanghalagani haibagi wapam phongdok lamde haina supalle haire Amritsar da laiba private school kaya da bomb threat lakpadagi mahiro sing thaidokre haire Punjab ki Amritsar district da laiba masing yamlaba private school sing da ngarang email gi khuthang da sasenaba bomb threat kaya lakpadagi mahiroi amadi staff sing gi marakta charangnaba amadi akiba phaunaraktu na khudaki oina school thadoktu na thaidokna ki bani haire source ki matungina police ki team amadi bomb disposal squad sing na marik sumba thi humbagi thabak kya ama school building sing adu da thabak sathari amadi district authority na ngarang gi oina mahiroi sing adu thingjinna ba order su thoke school gi management gi maikai degi ngahan mahiroi sing adugi mama mapada paupiduna laurarana ba khangan ki haidi private school sing adugi maraktagi principal amana phongdorakpugi matungina school adugi email ID da bomb threat adu lakhibani email adu hek phangbaga mahiroi sing adugi safana pagi dama khudakta thaba paikhatke ngarang school adu thingjinle mama mapa singna angang singbu lawba lakna ba athubada thaki haina Amritsar police commissioner Gurpreet Singh Bularna confirm toropagi matungina city aduda natana rural ge area da laiba school kya da susinaba email kya ama lakhe adubu kona thangda email sing adu sasinaba oiram ki hairi senior official sing na school sing adu da athubada sangsinduna campus sing adubu secure tawki kumja 2022 da su asiguma thodok mafam adu da thokpa laikhre hana su phongdoraklei Thailand da political gi charang na ba thoktuna laiba adugi parliament muthatkre hairi Bumjai Thai Party ki mihut oiriba Anutin Chan Virakul na leba adugi Prime Minister oina office paira khraba tha ahumgi matungda leba asigi parliament muthatkre government gi order amagi matungina Thailand gi Prime Minister Anutin Chan Virakul na leba adugi parliament muthatkibaga loinana mathangi sahi gi anganba sarukta general election pangthoklagani hairi ethics violation ga mari lainana Thailand gi court amana hana gi Prime Minister bu office paibadagi tohan khraba matungda Bumjai Thai Party ki mihut asi sahi asingi September da leba adugi anoba Prime Minister oirakibane mahana Prime Minister oirakpa matamda lower house muthatnaba wasakhibaga loinana nauna election pangthokani haina lauthokiba adubu ngak poina mathang sahi gi anganbada leba adugi mikhal pangthoknaba thajaba thamkibane yumlonariba Cambodia ga ngawkhai gi saruk singda ungkhanaba oiraktuna khuthokna ringai sera asida laiba asigi parliament muthatpa asina political gi sarangnaba ama tholokpa yabagi oithokpa chawna leire haire UN na Myanmar hunta lengakta Roku Hospital da landa khibagi maram athubada sengdokada bani hana takhalakhrei loina na nakala maramda Roku Hospital da landa khraba matungda Ngalonju village da landa duna miyo nipan amuksu hat khre Myanmar gi nongsup thangba sarukta leiriba Rakhine State gi Roku Hospital da Myanmar junta lamina nongthakta landa chathaduna layengduna leiriba miyo sing yauna miyo kunthra mari hat khibagi maram sing athuba matamda sengdorkada bani hana United Nations na kanba wafam thamlakhrei Landa asibu UN war crime ni haina lawbaga loinana thijinbagi thabak chathanaba Myanmar hunta lengakta taksinkhre hairi Roku Hospital da nongthakta landa chathaduna miyo kunthra mari hat khibagi phong saringai chera asida ngarang numidang pung 8 lom tarakpa adwaida Rakhine State ki Kophiu Township ta leiba Ngalonju village da chuntalan mina nongthakta landa chathaduna miyo nipan hat khi amasung tarana asopa nanghan khi hairi juntalan mina khunja singi mathakta landa abada natana lan ge saitheng nangduna sangjafam
लौदुना लेरिबा मफमसिंग फावबदा नोंथक्तगी लांदा चथदुना पाक्तक मिहात चथकी हाइनसु यूएन मरा सिरकले कोफ्यू टाउनगी लान मरब ओइदुना लांजेनदुना चंगजफम लौदुना लेरिबा ngalonju village ki upper amasung lower section singda junta lalmina aircraft sizinaduna mapangal kalaba bom sing thadaduna landa chathakiba aduda khulladuna leiriba khunja sing yauna lanjenaduna changjafam lawduna leiriba mioi kyasu asopa nangbuta natana misimina nahanthi haire khungang aduda junta lalmina pound sangarom lumba bom ani thadaduna kininga oiba landa sing chatharakibana mioi kya khudong thiba mayongna khibani haina khungang aduda leiriba mioi singna pendabagi wafam sing thongdok narakle junta laga ki thong sing asibu UN akanamong yaning phongdok pagalona haujuk sokna riba lana se khudakta lepkodabani haina su akanwa wafam thamlakre Sahi Super Airlines singi ticket mamal hangat handaba habisi sanaba yaro hana Ram Mohan phongdokre lengak na Sahi Super Airlines singi ticket mamal asuktagi hangat pa yaro hana cap thamjinba habisi sanaba yaro hana Union Civil Aviation Minister Ram Mohan naiduna phongdokre mahana hai sahi asigi tongan ba matamda kumai harau amade atopa thorom kiyana maram oiraga airlines singi ticket demand hangalakpadagi ticket mamal su madugi matungina hangalakpagi mami uduna lakle hariba ticket mamal da khenaba leiribasi matam na pubani masida center lengak na sahi supa ticket mamal da cap thamjinba habisi yamna khudong charuidaba thong amani haiki mahana makha tarduna airlines singi ticket asi market demand amadi supply na masamatomta regulate tawjabani airlines singi ticket mamal bu lengak na mamangda deregulation taunaba khongthang lorong kibadu leba asigi aviation sector asi maning tamna sakhot hanba ngamnabagi damakne India gi khakta natana airlines singi market deregulation tawkhaba leba khudimakta lengaki mateng yaudana aviation sector leptana sakholakhiba ukhrabane athingba thamdana market dynamics bu function tawhanba haibasina aviation sector da makhal kiyagi stakeholders sing koksinduna demand amasung supply masamatomta sakholakadoribane haike